अहमदा मरुइबा पाउ मिखलगी मतमदा मियामदा कपसि लाउसिनबा फजबा वहाई वता ngang sakliba singda board pibagi matam oidre haina Chief Minister N Biren haikre Singdada mapung fana function tawba ngamdabata natana miyamdasu ising fazana piba ngamdre Amadi border town moreda public toilet ama fawba leitabana miyamda khudongcha daba kaya mayok nahale Krumzari Times of Manipur ke Manipuri pawmiyang tabiriba mayampun mapu ASHAPRIYA na taram nokchari hauzik paw sandok na pizari Mikhal gi matamda miyamda kapsi lausinaba fazaba wahai wata ngang sakliba singda board pibagi matam oidre kapsil lausinaduna oidaba wa kaya ngangduna miyamdagi board niraga kakhiba singna rajniti tawrambana ngasi aikoi awabagi komda khwang yauna putharibani haina Chief Minister N Biren haikre ngasi Mikhal gi campaign gi aroiba numit ki mangoinana BJP patsoi mandal na sinduna Sagolban Moirang Hanuba Community Hall da pangthokiba nomagi oiba political conference aduda Chief Minister na makha taraduna Congress government ki matamda ILP gi irang na Churachandpur da chahi anirom mafam madugi miyamna santi oina hingba fangkhide ihaw aduda laikhidraba miyoi mapan gi asi bahakchang mathau mangam pangthok pangamdana leirakhi adubu BJP gi lengak asi laklaba matamdadi pumnamak kauthoknaduna nungsi chanana laiminari haiba yauna wafam kaya fongdoki ihan hanbada singna madi tamani ki marka lerba sangna baya unna baya da badam tawba senapati yogo ka welcome to South Nagaland theater ekoi ki lamna trabu okrum de koi sak baya da bu tamil long de koi sak baya da bu tamil long ni na koi da la da tongana ki ko da ma tawba national Mother is born now. I know the Tombi here, Sanbi here, Kanda. Aham the Lubiti Wasak Paga, Governor Wasak the Parliament Vitula. Go to Hill and I want to get Messias of my love. Sings a share. Mother sings a share now, Messias to know. Ha, Ani Home given the city, Prajas in Tamoy. When we were going to and when sing the Sarada cabinet meeting over support Horami is what hundred and Anam Bakra winner shared over Horko Matanda, Ukruda Woko Matanda. I will walk Matanda, Tilam Dio Krubitantus is Lonia. Senapati the Tilam Jomania. Sosan Pura, Namin Longa, Donai. Sar hanga ka pumiba adumai to kuna sing to mani mari se tap hanjala kana se amato ne marata tapat le jeri be koi ai iwa ipuroiba aur isan bi kitan thin halat kada kari thom mo ni sa do kari thom ni ipuroiba do mo na Hong the Naki, Pine, Nine, next in Germany, Mayas and Sarga, Kamarakuda, Nagi Puru Bahala, Tribra, Nisa, Tribra, Karino Gadi, Kamilian, Mihun Second society. As you can say, it's about the right the project and you have. Thauramadu da sarugyakiba BJP gi mirep oiriba RK Ranjanna pangthokadoriba mikhal asi maru oiba mikhal ama oibana miyam pumna makna bot thadabiyu amadi BJP da bot pibiyu lamdam asida tangdu laitaba chaukhatpa amadi manaba khunai ama puraknaba honabada BJP bu thaudang lohanbiyu haiki Hokima Lok Sabha ki election kayada Manipuri praja ayamana mapung oina sohor amasung sohor ki akulutaliba voters singna vote thadabagi saanasi yamana nemi aikoina agumba election aduna nirai ubaduna hokima thengthang kayada Manipur praja ki bahut silpa amadi Manipur ki agumba political party aduni nihut singna MP oina sakri prakanda Manipur ki oiba tawok tawok sing tawrok na maram oika aikoina sidi
अमरोमदा थौरम अदुगा मरी लेनना मणिपुर पीपल्स पार्टी थादोकलमलगा बीजेपी दा चंगलखरबा एमपीपी की जनरल सेक्रेटरी एडमिनिस्ट्रेशन ओइरंबा एसी जयंता अमदी इम्फाल वेस्ट डिस्ट्रिक्ट के प्रेसिडेंट टीहाइस बीर मंगोलबु हराव तयामना ओखी इम्फाल सिटी याउना कोइबा मफम सिंगदा थकननबा इसिंग पीरिबा सिंगदा दामगी इमाई हंथरकबगा लोइनना लोअर वेट लैबा लेवर बल्ब अहुंगी मनुंगदा अमा फंक्शन तौबा लेपखिबना ngasidi dam asi mapung fana function tawbada awaba mayoknabata natana miyamda mapung fana ising piba ngamdre hiram asigi matangda pawda mama thawai panba jiba singna hingbada changba khwaidagi maru oiba potsak singi manungda ising asisu amani prithivigi apunba laimai gi sarukki chada humpudradi isingni adubu masigi manungda supntagi chada ani dasmik manga khaktamak thakpa yaba isingni malemgi oina honglakliba aying asagi chang asina hakthengnana natraga nakoinana hiramasida safu amadi piri greater imphal amadi akoibada leiriba mafam singda leiriba miyoi sing hingbada darkar leiba ising asi chada mariphugi mathakta kangchupta leiba singdadam na piri adubu singdadam gi imai hantharakpa amadi lower bed ta leiba liver valve ahum gi manungda ama function tawba lepkhibana ngaside dam asi mapung fana function tawbada awaba mayoknare Imphal dagi kilometer 18 khaktabak nongchup lomda chatlaga leiba kangchup ki chingthakta leiriba singdadam multipurpose project asi englishing amaga chamapan humphudra manga da National Project Construction Corporation Limited na saba hoki aduga loishin bana englishing amaga chamapan marifudra manga da loishin ki dam asi sabada punna lupa lakh lising taruk chanipan tara mari gi senfam changki dam asi awang bana meter humfuni aduga asang bana meter chamri ga marifudrani dam asi sakhibagi maru oiba pandamdi nongju tha gi matamda ising tungsinduna thamba amadi nongju tha loikraba tungda imphal gi tongan tongan mawfam singda thaknaba toti ising amadi low singubagi ising pibani mari lenaba department singdagi fangba report ki matung ina dam asina canal ahum gi khuthangda hectare lising mari chamaga nifunipan gi lofomda ising piri amaromda dam asina nongmada thaknaba ising million gallon tare miyamda piri adubu hauzik dam asida ising gi level asukki matik hanthakibana dam asigi ising sizinaduna pangthoklamba thabak thoram singda achauba apanba ama mayoknani thajaba yaba paw amagi matung ina tha kharagi mamangda dam asigi liver ama function tawba lepkhibadagi imphal gi mafam kayada ising gi awaba sing asi mayoknari bani hairi amaromda kumgi nongju su khara watpana ising gi level asi siltation level yona hantharakpagi achauba maram ama oirakliba fibam asida June July gi akanba nongju tha yoraktingeida mari lenaba department na ahenba migeng changduna mathau tawba leptuna leiriba liver asi semjil hoba tangai fade Hokiba tha kharagi mamangdagi imphal gi mafam singda thakninga ising haibadi akhoi toti ising se tadabana maram orga akhoi praja miyam se aduki matik awaba mayoknari oirli film asida tom tv na ground report low na bagi damta singda damda laktuna yengselubda isingi laimai isingi imai haibatare isingi imai asi aduki matik makha da leiba siltation gi makha wai da lower bet leiba khoi thengna jare aduga loina na akhoi na fangjaba report ki matuina hariba makha sida liver ahum yawe na akhoi takpirei liver ahum sim da liver amadi hujik function sungtau tawdabana leijaram ising kharasu chithokhiba na maram orga isingi level se aduki matik hantarakpani haina akhoi mafam asida leirba miyoising na su takpirei oiragli film asida akhoi handak sahigi oina nongju su khara latpa haiba tare nong tabagi sang su khara watpa amadi dam asigi liver ama function tawdabna maram oraga hojik isingi awaba se hena mawaba mayunar ka drive se achoba singnabam lei thuba matamda authority da hariba yadre hariba liver se athuba matamda akhoi sindokpiba amadi repairing tawbiragadi ising asi nom gi sum handarkhigadra haibasi achoba singnaba amadi achoba wahang amoina khoida Fauri. Video journalist Govind Ngaloidena, Paudanjariba, Sarat Anobam, Tom TV News, Singdadam. Laigak na Indo-Myanmar border town more asi lalol itiki achauba mafam ama oihengani haiduna Chin da laurabasu thabaktadi atombigi machagom mirai biri. More town da ngasi fawba matik chaba public toilet thambida bana. More town da lakliba miyamna Myanmar gi nafalong kaithel tana khong hamba chadari. Hiramasida report ama.
भारत सरकार अमदी मणिपुर सरकार ना इंडो म्यांमार बॉर्डर टाउन मोरे असी लुगेस पॉलिसी हाइरमबदगी हौजिकना एगेस पॉलिसी हाइन ओंथोक्तुना मोरे लमदम असीबो चावखथनदब यादे सरकार ना अचौब मिडिंग अम थमलिबनी हाइदुना चिंदना नुंगसिब सारगा पंगलाउदा लाउरमलगा मतम मतमगी पानखिबा सरकार ना ngasi फावा मोरे लमदम असिदा लैरिबा मरु ओइबा कैथेल सिंगदा प्रजा मियामना सिजिननबा मतमगा चुनरबा पब्लिक टॉयलेट फावा साविदना लैरी अमदी इंडो म्यांमार फ्रेंडशिप गेट नंबर 2 दा थबक तौरिबा लेबर यावना मियोय कया अमदी पब्लिक टॉयलेट लेतबना युमथंगनरिबा म्यांमार गी नमफालों कैथेल दा लैरिबा पब्लिक टॉयलेट ताना चत्तुना लुपा कुन कुंथ्रा फाबो तिंगलगा खोंग हामनरी अखोई म्यांमार फ्रेंडशिप ओइरिबा वार्ड नंबर 2 अमसुंग नवान गेट सिदा ओइरिबा पोटसे सीने हैबदा अखोई नोमगी लाइबा टूरिस्ट कांगबू सिंगसिना थेंगनरिबा चैथेंगसे मियोयबा मन थेंगनरिबा प्रॉब्लम सीनी अना सरकार पाइरिबा मियोयबा खुदिमक्ता अना हाइजनिंगिसी मियोयबा अमगी जरूरी ओइबा पोटसी करिनो हाइबदा अखोई टॉयलेट हाइबा पोटसी सी मियंग चंबीरगा नुंसीबीरगा प्रजासिंगी खनबीरगा सी अमतंग थमनी अखोइना तोंगी मतेंग लौजरगा अखोइना थमजनिंगबसिंग असिगी सरकार सेदा अमदी अखोइगी लेरिबा बोरे कैथेलनी सी असोमदना इमाइंगोल सिंगी चिंग ताखम बेरे अदगी सोमदना मना मसिंग योलिबा अदगी सानु योलिबा मयाम कैथेल अचौब कैथेलनी लेरिबा जगह सिदा मतमगा चुनादबा मोंगा सुगी मतिक यामना मोटपा खक्ता नतना मपाले पान थोपम खों हांबम सुलाप अमबु मोरे कैथेल अनीदा लेतबा हारिसि मसी मसिगी अवोनबा पोरे हारिबा सरकार सेदा हिरम असिगी मतंगदा मोरे लमदम असिदा कैथेल फमलिबी नुपी कया अमा यावना नाकन कयादगी मियोय कयाना सरकार असिगी मथक्ता पेंदबा वाफम कया अमा अखोइगी मोरे पाउमीदा फोंदोरकली मोरे कैथेलदा कांगलुप कयाना पुन्ना लुकमाई पानमिनरिबा कम्युनिटी वेराइटी मार्केट असिदा चही कयागी ममांगदा पब्लिक टॉयलेट अमा लैदुना मतम खरा मियामना सिजिनदुना लाखिबनी अदुबु चही खरगी ममांगदा बेरा तौरकपदगी सिजिनदबना कनानसु हन्ना यंगसिनबिदना लैरी हौजि कैथेल असिदा म्यांमारिस नुपी यावना मोरेगी अकोइबदा लैरिबा नुपी ngaktana कैथेल असिदा लुकमाई पालिबनी मसिदा मपानिपान थोंनिंगबा मतमदा माना फगदौबा मफमसिंगदा चन्नरी हिरम मसिगी मतंगदा कैथेल फमलिबी नुपी कयाना सरकारगी पुनिंग चिंगसिलदुना कैथेल फंबी सिंगी अवाबा उविरगा अथुबा मतमगा चुनरबा पब्लिक टॉयलेट अमा सेंबिनबा हाइरकले कुइरे मोरे जदा लेरेबा मतमजे अदु बाजार जे खोइने फमा खुजि ngasi ngarang फमा खुसु नाते सिबोक्ता सरकार नदी याम तोइना मोरेजे यामना कनो तवे हाइना बोर्डर अमनि हाइना याम तोइना दि सुम लापीरगा चु सुगुम्बा भांगी लीजिंगा चंगको मतमदा टॉयलेट लेब्रा न हंगबा मतमदा अखोइ तसेना खोइ याम इकायबा टॉयलेट लेते हाबतो खोइ याम इकाय अदुना यारगदी सरकार जिंगना अथुबा मतमदा खोइना नुपी गाता ओइना फमा बाजार नि अनिमक्सी जांगुम्बा ममा जेंगुम्बा ममा मसे अखोइ मपान थोफम लेदना इसासे नुंगामदि थोलकपदगी अवाबा मा खोइ माइफुना ngasiबोक लेरि अदु यारगदी सरकार जिंगना अथुबा मतमदा मसिगी कनोसे अमतंग यिंगसनबिनबा हाइना आइना माइ मीडियागी थोंदाइना अमरोमदा मणिपुर यावना मपालोमदगी नुक्तिगी मोरे लमदम असिदा मियोय लिसिंग कयाना कोइबा लाखपद नतना बिजनेस तौनरबा लमदम असिदा करिगुम्बा लंबी सड़कता चलिंगै मतमदा मपान थोनिंगबा खोंग हामफम थिरकपदा पब्लिक टॉयलेट लेतबना अवाबा कया अमा मायोकनादुना मनाक नकपा युमसिंगदा चंगदुना हाइजन नोंजरगा खोंग हामबा चंगनरी मसिदा मोरे लमदम असिदा नतना मणिपुर मियामगी यामना इकाइनिंगै मचाकमा ओइरिबनी हिरम मसिगी मतांगदा मणिपुरगी मनुंगदा लैरिबा तोंगान कैथेलसिंगदा पब्लिक टॉयलेट लैरगा मोरे लमदम असिदा ngasi फावा सेंबिदबा सि अंगकपा पोकनरी मोरे गेट नंबर 2 इंडो म्यांमार फ्रेंडशिप गेट मनाक्ता थबक तौरिबा यावना लेबर कया अमदी मनाक नगना लैरिबा म्यांमार नमफालों कैथेलगी पब्लिक टॉयलेट ताना चत्तुना खोंग हामनरी हिरम मसिदा मरी लेनबा लोइसंगना मिजिंग चंगबिनबा मफम अदुगी मियोय कयाना लेंगाकी पुनिंग चिंगसिलकली कोड ऑफ कंडक्ट थुगाई हाइदुना कांग्रेस की मिरेप ओइरिबा ओ नवकिशोरना वाकलकपदगी इनर मणिपुर पार्लियामेंट्री कॉन्स्टिट्युएंसी की रिटर्निंग ऑफिसर एल प्रवीणना चीफ मिनिस्टर की पर्सनल सेक्रेटरी दा चे थादुना खंगनख्रे हाइदि मरु ओइना खुंद्राकपमदा पांथोकपा बीजेपी की पब्लिक मीटिंग अमदा चीफ मिनिस्टर ना हाना चीफ सेक्रेटरी ओइरमबा नवकिशोर की मरमदा इज्जत सोकपा वाफम कया फोंदोकी हाइबा वीडियो क्लिपिंग गा लोइनना वाकलकपदगी रिटर्निंग ऑफिसर ना सो कॉस नोटिस अदु थाकिबनी हाइदि
amana amabu hunnabagi mahutta hauzik mangda tariba lamdam masigi issue sing matau karamna loisingadagi haiba wafam puthoknaduna boat khombana hena fagani ai ama boat fangnanaba amadi kanabagi mi amada hunduna ngangbagi haina biasi thadoklasi haina lok sabha mikhalda independent mirep oina chongthokliba RK Somarendro Kaikuna fongdokre ngarang numidang athengba fawba naurem thong takhelambam leikai amadi uripo konsam leikai gi akoiba mafam singda meyamga unabagi thoramda RK Somarendro Kaikuna meyamgi thauzal fangduna mekhalasida mai paklabadi regional party ga punna chatminaduna laibaki yaifanaba thabak thoram sing paikhatkani ahanba oina CAB amadi lamkhaigi issueda miyeng thamgani haike independent candidate am oibena khoi damode MLA amana hamta minister amana chen chongdana khoi damode hona binimba letabena khoi sai chalaga khoi khoi leijeriba Google gi adugi aigi adugi khoi group ani hum sado chenjabne do bo dum candidate yawdi yade haibu timing ji lakpena yahudaba gi mami complaint di mami nu sibi bagi ne do yahudaba chinaw mami imai bensin lamdam si ai hajaning badi mami waro biganu tasena wana chen chongjeriba mami mafam yawna bo hona jabne do yaw ngamawdaba singda request ojaning badi yahudrena waro biba to biganu khoi soidana hanak nangangdro ko soi makata na kayong mission sami demay paklaga de dum may ma'am yahudu sinjil oy yaw na bay laksagani so ma'am una jakani ne ma'am hajan ni tasena amana ma hunba taw si ay motadi ay de am pamjade adi leader mo ini leba ke seba taw ni ma'am gi luching bam oy ni harga oy da pa da bangang ba aduge ay bod kana wi da makta mi ama sidaraga ay phaba mi ni na hajabu tabuk te pamjade khalle man janingi aduga leba praja sinji de focus torga khoi leba ki issues ma'am de focus torga adonum jangjal laga hai mai pakna ba sinbana phagani praja ma'am unaraga boy moi seba taw borom do onjan bana phagani ne khanja aduga hunbi thabuk si mari ay tasena subam pamjade paugi marthana te mebre matang lawjari lamjingbanidi limited ki members singda akaknaba matam kharakak ki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruk ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lawbiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khaki oiba khudong chaba singa si lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingbanidi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidi@gmail.com website www.lamjingbanidilimited.com break matungda mayam bomuk hana taram nokchari paw makha tana pizari outer gi mikhal loisin graba matungda khana chaina bagi thodokta miyoi hum soktuna laikana khre faduna pukiba miyoi amana police na kanba ngamkhre thodog asi ngarang numidang pung 8 makhairom taba matamda kangpopi police station gi manung chanba Fauden Basti Irang Part 1 da thokibani thodog adu da soklaba sing adu Irang Part 2 dagi haujikna Fauden da leiba Rajkumar Sunal chahi 13 apokpa Lal Bahadur Sunal Fauden Basti dagi Romesh Tamang chahi 35 apokpa Siriman Tamang amadi Nam Bahadur Sunal chahi 95 apokpa Dan Bahadur kawi makhoi ahum Kangpopi District Hospital da laikanari thodog asigi matangda police tiki fangba pawgi matung inadi ngarang numidang thonglan atongba amadi thonglan akutpa khunja singna board ki wahaudagi Fauden Basti da laktuna khunja sing fu chaibagi thabak chatharambata natana khunja amma faduna pukhibani hairi thodog adu thokraba matungda Kangpopi police amadi tarani thoi suba AR gi kangbuna thi bahumbagi thabak chathabada faduna pukhiba miyoi adu kanba ngamkibani hairi ngarang thokiba kanma nonglai nungsit aduda mangata thokiba amadi asok apan nangkhibagi chang wangkhalakle meteorological department dagi fangba pawgi matung ina ngarang ayukta sitkhiba nonglai nungsit adu pungda kilometer nifu yangna sitke ngasi su awang nongpot ki state singda nungsit yauna nong churaba yai hairi amaromda ngarangi laibak thiba thodok aduda nupi ahum sikhibaga loinana mahairoi kuntra yauna mioi nifu rom asok apan nangkhe tongan ba mafamda yum amadi dukan chamagi mathakta humdokhe Tengnopal amadi Bisnempur district ta amang ata thokpagi chang wangkhi amaromda nonglai nuksina amang ata thokan khraba mafam singda mari leinaba DC singna chatuna yengsinbaga loinana mateng pangba haukhre
ꯌꯨꯝ ꯀꯩ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗ ꯂꯣꯏꯔꯒꯅꯤ꯫ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯁꯤ ꯅꯨꯡꯊꯤꯜ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯔꯇꯤ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯁꯛꯅꯈꯤ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠ ꯈꯣꯝꯅꯈꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 222 ꯔꯣꯝ ꯂꯥꯞꯅ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛट ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛट ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯀꯤ ꯕ꯭राꯟꯆ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯧꯕꯤꯔꯛꯇꯕꯗ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯒꯥꯔꯤ ꯑꯌꯥꯝꯕꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯨ ꯁꯤꯜꯆꯔ DTOꯗ ꯇꯧꯕꯅ ꯇꯦꯛꯁꯁꯨ ꯑꯁꯥꯝ ꯁ꯭ꯇꯦꯠꯇ ꯄꯤꯔꯤ ꯍꯥꯏꯔꯤ꯫ All Jiribam Auto Rickshaw Owners and Drivers Association Jiribamgi General Secretary K. Mani Singhna Association asina Manipurgi Transport Director amadi local MLA da Jiribam da Transport Office leinanaba kayarak han haijakre. Adubu ngasi fawba thabak ton thoktre. Jiribam dagi Imphal da kilometer chaniga kunithoi chatlaga yamna wana aikoina gari gi license amadi registration certificate lawi. Asumna awaba kaya thengnariba sina maram oiraga Jiribam da mari leinaba authority na athuba matamda motor vehicle office ama hangdokpinaba fongdorakhe. मियोय खुदिमंगना प्रजा खुदिमंगना गाड़ी लाइसेंस लौबा रजिस्ट्रेशन तौबदा अवाब थेनरिबसी अखोय अनकपदा लेरिबा आसामदगी गाड़ी लौरगा रजिस्ट्रेशन तौबसी आसामदगी ओइना अखोय खुदिमक रजिस्ट्रेशन तौरे आयामना हाइस गवर्नर सिंह कौबा मियोय अमना असुमना हाय जिरीबामदा लैरिबा गाड़ी मपु खुदिंगमक अवाबा कया मायोकनरी मरमदी मणिपुर की मोटर व्हीकल डिपार्टमेंट की विंग जिरीबामदा लैतबा सिनी जिरीबाम असे डिस्ट्रिक्ट ओइजरबसु ट्रांसपोर्ट ऑफिस अमा फावबु लैते अखोइना गाड़ी थौरबनिना लाइसेंस अमा मथौ ताई लाइसेंस असी लौननबा इम्फालदा चटपदा नुमित 3-3 नि चंगलगा यामना वाना लौनै असिना मरम ओइरगा जिरीबामदा चेलिबा गाड़ी सिंग अयाम्बना आसाम स्टेट के सिलचरदगी नुमित अमा अनि चंगलगा गाड़ी की रजिस्ट्रेशन ओइना लौनै मसिननी जिरीबाम की गाड़ी अयाम्बा आसाम की नंबर ओइरिबानी हाइना फोंदोखी गाड़ी सिंग मणिपुर सरकार की मखादे चेनबा गाड़ी सिंग दी पायामदे को यु ऑटो एसोसिएशन द मखादा लेरिबा ऑटो एसोसिएशन से मंगाइरे मोटर व्हीकल की मणिपुर दे टैक्स पंगबा अतैदी आसाम नंबर गतनी कइनो हाबदा अकोदी आसाम गल थंगनना लाइबा स्टेट अमा ओइबनेना अदुगी चतुर सिंग जानबे खुदुंग जाबसे जिरि देदी अदुगी कोई मोटर व्हीकल की साइड की DTO ऑफिस लाई तबना मरम ओरगा असिनिसिगा कोई गाड़ी की लाइसेंस कांगते गाड़ी की सेशन कोई खुदुंग चाबा लाई तबनेना अदा अवा ओइबनेना अनगो सिलचर लोय तौगिबनेना Ngarang ayukta thokiba kanba nonglei nuksina maram oiraga Jiribam gi manung channa leiba Makhan Basti dagi Chaudhuri Khal Khin fawba tingliba 11 kV line amadi Fairjol district ke Patpuimun da leiba 11 kV line ase numit nini rom mai mutkigani hairi Wafam ase Manipur State Power Distribution Corporation Limited Boro Bekra gi manager Ngasepam Kiran Kumar Singh na fongdokibani Mahak na makha taraduna Ngarang gi nonglei nuksina Jiribam district asigi mafam kayada line tatpa पोस्ट टेक पयाउना जिरीबाम मखान बस्तीदगी चौधरी खाल खुनगी पोल कंडक्टर अनि तत्पदगी मफम असिदा मतम खरा मई पीबा ngamkhiroi amadi 33/11 kV substation Sibapur khalna mei piriba Fairjwal gi Patpuimunda 33 kV line pole amadi conductor tatpana maram oiraga mafam asida su mei píba ngamkhiroi hariba mafam asida Jiribam gi MSPDCL na hauzik thabak kan na chathari लोइना ना अथुबा मतमदा पोल कंडक्टर सेमजिनबा अमसुंग सेमननबगी थबक कन्ना चथरी हाइना फोंदोरखी पाउगी मरथना तेम ब्रेक अमामु क्लोजरी Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together. When we are dining, especially when gathered around such divinely crafted amenities.
Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Imoba Maitai, 15th position Haubam Arvind Singh amadi 17th position da Sagolsem Biki Singh ne. Arts stream da Anisuba position Takraba Takil Sangbam Sunaya Devi, 3rd position Yangkhom Gunjenba, 4th position Texam Zem Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takilamam Ores Meitei. Separated boys and girls hostel. Break matungda makhataba pobizari. Ngarang awang nongpoki tongan-tongan ba state singda akanba nonglay nung sisit pagaloinana. Mayay oirap nung chukrabasu, Dimapur gi Nagarjan gi Khudasikal SP colony da yung mga may natum na chakre. Thaudogadu da lupa lak taret nipalong gi malchang amang ata thokre. Yung may na chakibadagi layfam laytabagi awaba mayok nariba sing, Khuda Youth Council na changjafam pi bagaloinana, acha athak sing yawba darkar oiba mating piri. Lok Sabha ge ani suba tangka ki mikhal loikiba numit humni khakta ngai ringai East Tripura constituency gi Dalal district tagi miyoi ahum ge asiba hakchang fangle. Haukiba nomaizing numit ki numidang da asiba hakchang sing adu fangkibani. Laikhidraba sing adu BJP gi worker ne. Congress ki worker sing na hat paoigani chingnari. Haujiksu Congress ki worker ani furambadagi soktuna laikanari amana thiba khangdana lairi haina Tripura Congress Vice President Tapas De na haikre. Laikhidraba miyoi ahum adu Tripura gi Cholmanu subdivision dagi Subal Kanti Chakma, Kinachal Chakma amadi Himati Kawi. Chahi nauriba naha amana miyoi ahum singjang na yanduna hatkre. Tabada chuchuningai oiraba thaudok asi haukiba nomaizing numiki numidangda Manipur Police Station gi manung chanba Paiseram Kavari Para Village da thokibani. Thaudok adu da chenariba naha adu police na fare. Adum oinamak mahak juvenile oiba maramna maming matha fongdo u haiba yadri. Mihat asi election gamari leinana thokpo oiba yai haina Dalai Police Station Chief Sudipta Das na paumi singda fongdokre. Mikhal ge campaign da wangang bada khoisauna ba pokhan bayaba wafam fongdok pada natana jati kanglub amabu hunduna wangang lubagi damak election model code of conduct ngang achate haibagi maralda Election Commission of India na Uttar Pradesh ki Chief Minister Yogi Adityanath amasung BSP gi luchingbi Mayawati gi mathakta akan ba action lokhatuna mathang sina pung humfuga taranithoi amadi nifuga nipan election campaign chathabada athingba thamkhraba matung Maneka Gandhi su pung nifunipan gi election campaign tawba thingkhre BJP ki candidate oriba Union Minister Maneka Gandhi election campaign da Muslim singna BJP da vote pirabadi Muslim sing awaba tagani haina fongdokhiba wafam da yungfam oiraga pung nifunipan gi election campaign tawba thingkhre ngasi phone khiba pauche singda kari kari maru pau yaw khibge habda mayam punami eng tamina sing Lamjingba Times akan banong lay nung sita miyoi ahum lay khidrei Chief Minister na amanga tanang khraba mafam sing yang sinkre Chawkhat thorang paikhatliba BJP da vote piduna sakti sinaba matam oire Chief Minister BJP na code of conduct thugaire Congress CPI na vote lagama hena fangduna mai pakani Sotin Kumar Sangai Express outer the polling station taramapanda report tawraba yari CEO ngasi nungthin campaign gi matam loirgani Pogda firm Nonglay nuksida nupi ahum sire kharana sokle yung kai kaya amanga ta thokhan khre ILP lokthoklamdraba afasfa thamlamdraba hauji wari vasi waram loi Chief Minister Naharol gi thaudang Nonglay nuksit kakjing amasung Sisipurda miyoi ahum sire laikhidraba singda ex gracia amadi atai tengwang sing pigani Chief Minister BJP na praja gi darkar oiba sing phangan badagi laibak asi chawkhat maikei da changsin mangamle Chief Minister Huyan Lan Pau JDU Manipurna Inergi Mirep Dr. Narada Sagat Kray Achumba Thiriba Miyam Gidamak Leptuna Parliamenta Tengnagani Dr. Nara Adityanath Pu Pung Humdrani Thoi Mayawati Vuna Pung Nimfunipan Bot Khomba Yahan Khidre Nonglay Nuksita Nupi Ahum Sire Yung Kaya Amangata Thokre Lamdam Sida Chawkhatpa Ingtapa Laglivasi Lainga Kamiyam Ga Chatminabadagini Biren Amaga Yengtina Hanaba Mawonga BJP na Bot Khomli Gai Khangam Sana Laibak akan banonglay nuksidna nupi ahum sire miyoi kuntragi mathakta sokle yung kay masing tingamdana amanga ta thokle
outer ki polling station taramapan mikhal hannaba recommend taukhre. Ichel Express akhak araw yawa akan manong leinung sita ahum sire. Mahiroi kaya soglei school amadi building kaya humdokre. Anaba oza sing handcuff challaga hospital da puvasi BJP gi achievement ni. Ibobi BJP na Hindu gi senglaba mahabar mangthoktuna code of conduct thugaire. Satyajit territorial integrity not culture gi damak BJP na lebli Ranjan. Aroibada maroiba paw mukahna. Mikhalgi matamda miyamda kapsi lausinaba phajaba wahai wata ngang sakliba singda board pibagi matam oidre haina Chief Minister NDN haikre. Singdada mapung fana function tauba ngamdabata natana miyamdasu ising fazana piba ngamdre. Amadi border town moreda public toilet ama fawba leitabana miyamda khudongchadaba kaya mayokna hale. Hauzuki wenadi matang asida Manipuri Paw loisinjare paw miyang tabiriba mayam punumakpu ASHAPRIYA mukana khurumjari.